Akashbani Imphal, Ngangbam Rajesh na pau pajari, ahanbada maroiba pau. Security Force na Kangpopi amasung Kaksing Jila da thiyumagi thabak chathabada khujukolai fagatle. Kunmarak suba Kargil Vijay Divas thorom ngasi leibak sinba thungbada pangthokli amasung Paris Olympic lising ani kunmari ngasi numidang Bharat ki matam pung 12 taba matamda opening ceremony pangthoktuna hogdoklagani. Security Force na Rajesh ki tongan mapam sing da sathagiba operation da khujukulai kayamarom phagatle. Kangpopi jila degi Security Force na 303 rifle ahum 12 ball single barrel nongmai ani hand grenade manga pampi ama wireless set ani kapayariba nongmai maru kunithoi jila asigi e mongbung singmai degi phagat pangam ki haina Manipur Police ki cherol mana hairi. Atopa thokdok amada Kangpopi jila gi Gobajang degi magazine yawba .22 rifle ama single barrel rifle ama magazine yawba 9mm pistol ama magazine yawba 7.65mm pistol ama detonator yawdaba hand grenade ama Chinese hand grenade ama amasung nongoi maru kyamrom phagakki. Kaksing jila gi Waikhong Lopu chingdegi 81mm mortar shell ama hand grenade ani smoke shell ani phagat pangamki. Akan ba security ka loina National Highway 37 amasung National Highway 2 da nongmada tangai padana sangma polam sim pusilagli lambi asida gari chamri nipu manga sanglakre hairi. Kunmangarak suba Kargil Vijay Divas thorak ngasi leibak sinba thungmada pangthokli. Kendra gi Information amasung Broadcasting Mantraloy gi Central Bureau of Communication Regional Office Imphal na sinduna Kargil Vijay Divas palanga marilena Integrated Communication amasung Outreach Program ama Imphal iski wangkai yonglan lerak laiba Regional Office Imphal da pangthokani. Inkumja lising ama chamapan marpudra mapanda Kargil Warda Bharat Lamina Chawna Mike Pakiba adubu ningsing duna thoram asi pangthoktuna lakpani. Ladaki Drasta Laiba War Memorial da Kargil Vijay Divas ki Rajat Jayanti pangtokani. Thoram du da Pradhan Mantri Narendra Modi na luching duna laibak asiki damak thawai kat khrabat singda ikai khumnaba utkani. Dras da pangthokodrba thoram asigi yenglaga Deputy Commissioner Dras amasung Kargil gi mafam singda no drone zone haina lauktokre. Rajesh gi tongan mi kya ngarang Raj Bhavan da Rajapal Anusuya Uike ga unakre. Handakta Kolkata da pangthokiba Intersai Artistic Gymnastic Tournament da saru yarubi Kumari Leiprakpam Kiranmala Chanuna Raj Bhavan da Rajapal ga unaki. Kiranmala Chanu mahaki imung manunga darina relief camp da changchapam loduna leirakpani amadi tungda Sports Authority of India da ming chankibani. Rajapalna sahi 12 surabi gymnast asigi haithoi singthoibabu thagapa phongdokpaga loinana mahakpu puning thogatpa oina sel oina lupa lising 15 khusinaki hairi. Amaromda All Manipur Tele Association ki Secretary Luchingba Mioi Kangbu Amanasu Rajapalga unaduna Rajas da Lairiba Tele Kangrup Singna Thengnariba Awaba Singi Mateng Pangbinaba haijaki. Haukiba Metha da Rajapal da ILP amasung PRC gumba certificate sing pibigi matang da thoroliba khudong chadaba sing kohan binaba Rajapal da memorandum pisan kiba adu thabakta onthok binaba taksin ki. Rajapal na makoigi mateng yariba makai pangani haibigi thajaba pibagalonina memorandum adugi copy sing Mukhyamantri amadi Chief Secretary da su pisinaba khangan ki. Rajas Santi amasung tangdu leitaba hanjilanaba hona biu haiduna social activist transgender ahumna Rajapal unaki makoina Rajapal da tha mari hena awaba mayong arakpa asina transgender sing yauna lam khudimakta miobegi punsida chauna saitheng pire haiki. Jiri apunba lupna Jakura Dot Part 2 da laiba yum ama thasi kunmari gi numidang da mai thadok lambigi thong adu kanna yaning daba phongdorokli. Borobekra Police Station ga nangna laiba yum asi karam na mai tharam libano haibadu hangba yaba wafam ni hairi. Tabiriba pawasi Akashbani Imphal dagini. Paris Olympic lising ani kunmari ngasi numidang Bharat ki matam pung 12 ta Saini Turel mapanda pangthoktuna hogdoklagani. Olympic ki itihas ta hogdokpugi thoram ahan boina stadium manungda pangthoklaroi. France ki konung faudna cheliba Sain Turel gi akoibeda mahoksadagi chanaraklaba leibak singi parade chatkani. Olympic ki athlete lising tara romna hi samarom tongduna Paris ki maming leiraba mafam kya landuna chatkani. Opening ceremony asi pung ohum rom changna pangthoklabi yai hairi.
Paris Olympic asda Bharat ki contingent chama taratret yauri badminton sanaroi PV Sindhu amasung table tennis sanaroi Sarat Kamalna Bharat ki flag bearer oigani. Summer Olympic game asi mathang thagi taramathoi phawba chathagani. Sarkar na hari Paris Olympic te yauriba Bharat ki contingent ki chada kunmanga di Khelo India ki athlete ngaktani. Rajya Sabha da iduna piba pakum amada Kendra ki Youth Affairs amasung Sports Mantri Manchuk Mandavia na hai apunba sanroi sama tarater ki manungda sanroi kunipandi Khelo India ki ngaktani. Mangnai hauji phawda lebak asta Khelo India Center lising ama hena amasung accredited academy chahum ani hena hangdok le. Ngasi phoma pausi singi maroi pauk singi dama haujik Ngangbam Amukhomba lere Amukhomba. Thagachari Rajesh Imphal Express ta Sericulture Department ki project mari gi lupa crore ama lakh kulum do yenthokre Manipur thugaina ba honari basing thengna bada lingjen manasi apikpa politics tonugum si haina Mukhyamantri Nongthomam Biriana Thoramdu da phungtu ke wafam ani soba headline piduna phongli masiga manaba pau Manipur Mail Manipur News Sanalibak Tamenglong Times Pongna phon basingba pauche yam bada tongan tongan momongda headline piduna phonglari Naru ki thodangda state ki darka leba senpham sing center na piri budget ta mingpalli pande yeningai oidi haina Mukhyamantri Nongthom Biriana phongdu ke wafam na ahanba headline tori Manipur News ta Chief Minister N Biriana Niti Ayog mi pham yauna ba Delhi gi damak Imphal thadokre headline asigi makhada PM ga Manipur gi issue khanar khani kuki MLA tara assembly mi pham yauna ba invite torgani jiri da yum mai tharam bada chena basing phagalagani haina Mukhyamantri Nongthom Biriana phongdu ke wafam na banner headline tori Imphal preface ta Manipur dagi Assam Rifles lokthokina ba kokomina dabi tori haiba pauna ani sob headline tori Sanalibak ta Manipur da register toba gari lakh manga lising humfudra mapan henkhre tha tarit ki manungda gari lising tara manga hena leina ki haiba pauna ani soba headline tori Sanga Express Manipuri edition da PM unanaba haijaruba BJP MLA sing Home Minister unau harakle haiba pauna ani soba headline tori Sanga Express English ta puba thangba ngamdaba senkhai gi mayokta yaningdaba utna mahiroi sing oja singna numi humni gi khongjang chathaba haukreba pauna ani soba headline tori Pongna phamda Parliament da Manipur panba pandabada politics tawbiganu center na lane amasung isauna soklaba singyu lupa koti marfu hena pirakli haina Mukhyamantri Nongthomam Biriana phongdu ke wafamna ahanba headline tori Morning Bell da kuki gi MLA tara Bidhan Sabha mi pham yauna ba Mukhyamantri na baton tawkhre ba pauna ahanba headline tori People's Chronicle da Mukhyamantri na Pradhan Mantri Narendra Modi ga unaduna Manipur gi wathok loisinna ba honagani haina phongdu ke wafam ani soba headline tori Huilan Pauda Kamung Chingmangda Kamung Maningda Kuki terrorist singna Lautang sang main tumna thadok lam lehba pawama ahamba headline tori Manipur Mail da Rajyapalna gymnastics sanaroi transgender sing unakre pawna ani soba headline tawduna phongli Hills Hornbill Express da Senapati da kunmanga suba Kargil Bijoy Divas palan ga mari leinana Indiana Army na Birmata Birnari amasung Gallantry Award phanglabasing taram okre paw ama pawsi sigi ahamba lamaida marui pawna phongli Ganphu Mail da Mukhyamantri Nongthomam Biriana Pradhan Mantri ga New Delhi da unaduna Manipur gi wathoki matang da khana ga dori ha pauna ahanba headline tori Tamilung Times da kuki gi MLA tara Bidhan Sabha mifam yawbi na ba isabuna baton tawgani haina Mukhyamantri na phongdoki wafam ani suba headline tawduna phongli Rajesh Thagachari Amukhomba Aroibada Maroiba Pau Security Force na Kangpopi amasung Kaksing Jila da Thihumbagi thabak chathabada khujukhlai phaгаtle kunmangarak suba Kargil Bijay Divas thorong ngasi leibak sinba thumuda pangthokli amasung Paris Olympic lising ani kunmari ngasi numidang Bharat ki matam pung 12 taba matamda opening ceremony pangthoktuna hauragani Pau loijare